Hello viewers, Ethel Studio gi ngasigi anova tutorial asi quick selection tool haibadi yam tuna karigum posa ma khoina select tawngingagadi kamai tawraga select tawgani haibadugi matangdani hauji horsi ahamada Photoshop da changasi double click tawre Photoshop hange khoina mathang tawgadusi photo khara open tawgadubni photo si kamai open tawgadagi haibagi step si yami ngasigi tutorial sigi oinadi ai step ahum haijage ahamada sigi blank space di anywhere khoina double click tawma tamda sumana particular folder amda laani kaigumba folders mayam thomagadi drive tu changani aduga khoigi semning photo leba changani aduga khoina khalani ngasigi si ai quick selection tool gi matangdani na change aduga sigi photo sekta khalasi double click tawre do open tawrani second step ta photo se kwanda ga open tawgadage ha matamda mouse matengna kamai tawgadage haragadi file change aduga open tawre click tawre aduga photo sida double click tawrchi yare aduga click tawraga open da click tawrchi yare madro photo se hangani ahum subuda photo se kwanda open tawgadage ha matamda keyboard ki matengna ni handa kisina control ga o ga namatamda chamarana thokle aduga sigisida double click tawma tamda an photo ja hange silai sida photo ama ani ahum photo ahum jaina makal ahum da open tawraga pusalai ni Photoshop ta ngasigi tutorial sigi oina khoigi quick selection tool haibadi yam thuna select tawngegadi kamba tool gi matengna select tawgani haibsigi matangdani doji khoi yengasi quick selection tool asi kamai tawbano do hojik yengasi left side ki tool amda lasi aduga sigi sida right click tawma tamda tool ani khak yawe ahamba tool je quick selection tool haina tool masamak quick selection tool kawe ani subasina magic wand tool haina kawe sigi tool ani makse quick selection tool haina adum khangna bi yai kaigino da tool ani mak yam tuna select tawba yaba tool ngaktani photo dang lasi sigi akoigi photo sigi hojik hangi photo sigi oinadi background si yamna sab manabnina even oibanina koi magic wand tool tawraga select tawbani hena thugani hena quick oigani adigi lemhoriba ani hidi koi ahambagi quick selection je hena thuduni sisu quick selection thuduni ana ahamba hi yengasi magic wand tool tawraga sab manaba color sab manaragadi magic wand tool ne hena thuna select tawbi yai adu example on koi yengasi magic wand tool je khale aduga click tawre ungtang click tawbuda mapan thangba si ayamba lo select tawgre selection ni khar chithare si karak sine si karak ani sine si ju add tawsalasi shift na matamda koigi magic wand tool sigi makhada plus symbol am thole yengbiu ni thola ga add taw yare hamni na ungtang click one click tawre add tawgre si one click tawre add tawgre adum shift thaduk tabida dum one click ta add tawgre haidi click amma ani ahum marida click marida photo gi background select tawgre selection je background na tabida khoi mi dong selection je lahalasi select change inverse change adu hoji khoi mi select tawgre control 0 name full screen da thamasi aduga ai sai chi thau am leire duplicate laudre adu kasu kaide hoji dum thabak tawbi yari silai matangda control j namasi control j se so duplicate ki shortcut ni tawdabu je khoi selection da leiramnina whole photo se duplicate laura roi only selected area si tang duplicate laura ni hoji yengsi control j na matamda selected area ka tang duplicate laukre hoji u phangde kaigino da makhai se hide toro yengsi adu tadi horaga duplicate laukre amu kano lasi amu photo dong thamasi si leire makhai background je duplicate laursi control j laure handakna duplicate law matamda selection leitabnina photo sin whole on lae layer ding view aduga khoigi color si change tawrasi image change adjustment change aduga hue and saturation hafi click tawma tamda khoigi dialog box ama pop up tawre aduga khoina hue sida khoina sanaba matamda
background change tawre mana background change tawre ida khoi pamagadi okay tawre aduga sigi background sigi hek mathakta blank layer am create tawrsi mana to create tawgada ham tamda yelongi sigi tool sida click tawg matamda blank layer ama transparent am thole aduga sida hoina brush lowersi color si yellow thamasi brush size kitang pithalasi second bracket third bracket sida aduga khoina click tawre swanam leire si kitang khoina color si yakmali haigadi amuksu ngisagi hue and saturation duda my keyboard shortcut si control u ni sangaga nang color change tawningasu change tawbu yare adi kitang saturation ji leithage su yare adida semaga pama color do sanaba khoina pama color do da thamasi leire hojik leisi khoi layer si sigi layer amani sigi layer amani tongan tongan lo leibanina size pixel matraga chokhatpa adum yagani control t name ado corner degi drag taw matamda size pixel ma chokhatpa lo yari adigi layer si tongan leibanina move tawbusu yai vi namaga move tool da select background select tawraga color change option gre si leire and ani suba photo da mung la asi sigi photo sida koi setting gi color si am tuna select tawraga color change taw to si da quick selection tool sik te khalasi masigi main tutorial si sigi tool sing matang dani aduga hoina kemta control khangde shift khangde kemta namda bida dum drag tawduni mouse na drag taw matamda to si select tawkre select tawraga koigi control j namasi duplicate lawrsi adu selection da duplicate lawuni na satin se kadang duplicate lawrani samai leire aduga sida koigi image change adjustment change aduga hue and saturation change aduga koina hue se sanaba matamda satin color se change tawre kai muchu thamjige satin asangba to panjira satin orange satin je tang pink wen to phalasi ma hamado red ni pink wen to phalasi koiname satin pink to pe ida layer se tonga lebanina hani original ju dum leiri ina hani original duni sisina color change tuni satin ji katani ka ga khoi color change tawrisi adi ahum suba photo da ung laaga ung yengasi sina ahum su photo ni control 0 name full screen thame aduga khoi jik tool je quick selection da dum leiri sigi da dum leiri khalaga handagi sidana kamai tawge habda mana seleba dress se asiga tang color change tawrasi tang zoom toksalasi aduga dress ikatang maigi brush size picture gena second bracket third bracket ta leire left side ke sina picture bani right ke ne chokhat bani tang picture tawrsi leire si tang zoom tawraga brush tang picture si aduga si excel asi size ma chen wale pe henjan gre control j tawre undo tawre aduga oka tang ma che loina control j ko tawre sigi quick selection tool sigi limitation ha ga di corner hi yobo khar wai size da sigi ma che khar wale sigi e toksalasi sigi na khar henjalle alt name aduga plus or madu minus on gre aduga click tawre excel le al thadok tabida sidadi sigi tool sigi na di thadok pu yade thadok tabida yakaduni is machema alt nami excel le silaire ago selection je tang smooth oil asi select change modify tawre smooth je one pixel gumba smooth oil le adagi feather su tang pixel asi modify change feather se 1 pixel yare okay tawre aduga amuksu duplicate am lorsi control j selection leirabanina control j namatam da fruit se katang duplicate lor ka duni control j name aduga kogi ngisagi maina image change
adjustment change aduga hue and saturation mai keyboard shortcut si control U ni ida click tawraga hoina hue si sana matamda color change tawba yare mai color si khoi blue selal si aduga okay tawre sini khoi ngasi ki quick selection tool gi matengna yam thunna select tawraga kamaina color change tawgadagi habdu tutorial ju matang hi lojare kokti ongtanga yam samna haijage sigi ham photo sida background chap manabanina sugumba similar background manaba photo gi onadi koigi quick selection se magic wand tool tawraga select tawbiu sigi ani subu photo sigi onadi koigi quick selection se hena chanagani select tawbasi sigi ahum subu siju koigi magic wand tool dagi quick selection hena thuna select tawraga color change tawbu yani mayam nagi tutorial asi enjoy tawbirabdi like comment amsung subscribe tawbiu adugi imanaba singda share tawbuju kawbiganu thank you